ꯅꯣꯡꯃ ꯂꯥꯛꯈꯤ ꯏꯅꯥꯛꯇ ꯁꯛꯈꯪꯗꯕ ꯑꯣꯏꯅ ꯑꯗꯨꯕꯨ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯊꯃꯣꯏꯕꯨ ꯍꯨꯗꯨꯅ ꯄꯨꯈꯤꯕꯅꯤ ꯁꯛꯈꯪꯗꯕ ꯃꯍꯥꯛꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯈꯟꯅ ꯉꯥꯏꯖꯈꯤ ꯉꯥꯏꯖꯕꯒꯤ ꯑꯋꯥꯕꯁꯨ ꯃꯍꯥꯛ ꯈꯛꯇꯅ ꯈꯪꯍꯧꯈꯤ ꯑꯗꯨꯕꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯣꯡꯃꯇ ꯎꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯁꯛꯇꯝꯁꯨ ꯑꯗꯨꯕꯨ ꯄꯨꯈꯤꯕꯅꯤ ꯊꯃꯣꯏꯗꯤ ꯊꯃꯣꯏ ꯍꯨꯕ ꯃꯍꯥꯛꯅ ꯃꯇꯝꯗꯨꯗ ꯈꯟꯈꯤ ꯅꯣꯡꯃ ꯊꯦꯡꯅꯔꯒꯗꯤ ꯁꯣꯏꯗꯅ ꯍꯪꯒꯅꯤ ꯊꯃꯣꯏꯕꯨ ꯍꯨꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯥꯖ ꯋꯥꯍꯪ ꯑꯗꯨ ꯍꯪꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯄꯨꯟꯁꯤꯅ ꯍꯣꯡꯕꯁꯤ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯣꯡꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯛ ꯈꯪꯕ ꯉꯝꯗꯕ ꯃꯈꯩ ꯍꯣꯡꯂꯝꯂꯤꯕ ꯄꯨꯟꯁꯤ ꯑꯗු ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯊꯥꯖꯗꯤ ꯋꯥꯈꯜ ꯃꯥꯡꯂꯦ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯥꯅ ꯅꯣꯡꯃꯇ ꯈꯟꯖꯤꯜꯂꯨꯗꯕ ꯅꯣꯡꯃꯇ ꯌꯦꯡꯁꯤꯜꯂꯨꯗꯕ ꯑꯣꯏꯕꯒꯤ ꯅꯤꯄꯥ ꯃꯥꯕꯨ ꯃꯁꯛ ꯈꯪꯈꯤꯗꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯈꯟꯖꯤꯜꯂꯨꯗꯦ ꯅꯣꯡꯃꯇ ꯌꯦꯡꯁꯤꯜꯂꯨꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯤꯄꯥ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯋꯥꯈꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯤꯡꯁꯤꯡꯈ꯭ꯔꯕꯅꯤ ꯏꯀꯥꯏꯕ ꯅꯪꯕ ꯃꯈꯩ ꯅꯤꯄꯥ ꯃꯥꯕꯨ ꯌꯦꯡꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯊꯥꯖ ꯃꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯤꯄꯥ ꯃꯥꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯇꯨꯅ ꯂꯩꯕꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯁꯛꯈꯪꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦꯗꯣ ꯁꯥꯎꯅꯤꯡꯂꯛꯏ ꯃꯤꯀꯨꯞꯇꯨꯗ ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯏꯐꯣꯡ ꯐꯣꯡꯅ ꯃꯤꯔꯣꯠ ꯑꯣꯏꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯕꯒꯤꯔ ꯍꯪꯂꯁꯤꯔꯅꯤ ꯑꯩꯕꯨ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯂꯒ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯨꯗꯨꯅ ꯄꯨꯈꯤꯕꯗꯨ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯊꯝꯂꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤ ꯂꯝꯕꯤꯒꯤ ꯂꯝꯈꯥꯡ ꯑꯃꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ꯭ꯔꯥ ꯑꯣꯟꯊꯣꯛꯅꯗꯤ ꯏꯀꯥꯏꯈ꯭ꯔꯅꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯂꯝꯂꯕ ꯑꯗꯨꯕꯨ ꯊꯃꯣꯏꯕꯨ ꯍꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯔꯝꯗꯣ ꯑꯩꯕꯨ ꯈꯪꯍꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯊꯥꯖ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯆꯥꯐꯝ ꯈꯪꯗꯦ ꯆꯤꯡꯁꯥꯡꯗꯁꯨ ꯋꯥꯍꯪ ꯍꯪꯕ ꯃꯤꯠꯌꯦꯡꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯂꯣꯟꯊꯣꯛꯇꯕ ꯋꯥꯍꯪ ꯑꯣꯏꯕꯒꯤ ꯄꯥꯎꯈꯨꯝꯁꯨ ꯐꯪꯗꯦ ꯋꯥꯈꯜꯗ ꯃꯪꯗꯨꯅ ꯆꯥꯛꯇꯨ ꯁꯤꯛꯇꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯕꯤꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯇꯥꯕꯗ ꯊꯥꯖꯗꯤ ꯆꯥꯛꯇꯨ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯏꯀꯥꯏꯕꯒ ꯀꯩꯒ ꯍꯥꯏꯐꯝ ꯈꯪꯗꯕꯒ ꯆꯤꯡꯁꯥꯡꯕꯨ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯕꯒꯤ ꯃꯌꯥꯝꯗꯨ ꯄꯥꯁꯤꯟꯅꯕꯗ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯕꯪ ꯍꯦꯛ ꯁꯥꯒꯠꯂꯤ ꯀꯔꯤꯒꯤ ꯕꯤꯅꯥꯅ ꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯈꯟꯕꯗꯁꯨ ꯋꯥꯈꯜꯗꯨ ꯃꯝꯂꯦ ꯆꯤꯡꯁꯥꯡꯁꯨ ꯉꯁꯤꯗꯤ ꯊꯥꯖꯒꯤ ꯃꯇꯧ ꯌꯦꯡꯂꯒꯦ ꯈꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯛꯈꯤꯕꯅ ꯊꯃꯣꯏ ꯃꯥꯗꯤ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯈꯟꯈ꯭ꯔꯕꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯕꯨ ꯀꯅꯥꯅꯣ ꯇꯥꯛꯂꯔꯣꯏ ꯊꯃꯣꯏ ꯃꯥꯁꯨ ꯃꯁꯛ ꯈꯪꯍꯜꯂꯔꯣꯏ ꯍꯥꯏꯅ ꯋꯥꯈꯜꯗꯁꯨ ꯃꯊꯟꯇ ꯍꯪꯖꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯡꯂꯕ ꯑꯣꯏꯕꯒꯤꯅꯣ ꯑꯩꯕꯨ ꯃꯥꯅ ꯈꯪꯂꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯈꯛꯇꯅ ꯈꯟꯕ ꯑꯣꯏꯕꯒꯤ ꯑꯩꯕꯨ ꯃꯥꯅ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯅ ꯆꯤꯡꯁꯥꯡꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯕꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯍꯜꯂꯤꯉꯩ ꯃꯃꯥ ꯕꯤꯅꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯃꯊꯥ ꯁꯥꯔꯦ ꯅꯤꯄꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯥꯖꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ ꯃꯅꯤꯗ ꯁꯥꯎꯁꯤꯟꯅꯗꯨꯅ ꯌꯦꯡꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯈꯤ ꯊꯋꯥꯟꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝ ꯃꯔꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯌꯥꯎꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯇꯩꯃ ꯁꯨꯅꯤꯇꯥꯅ ꯃꯥ ꯍꯥꯟꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯆꯤꯔꯣꯂꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖꯕꯨ ꯆꯤꯡꯁꯥꯡꯒ ꯂꯥꯛꯃꯤꯟꯅꯧ ꯍꯥꯏꯔꯝꯂꯒ ꯋꯥꯈꯜ ꯃꯥꯡꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯄꯅꯤ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯃꯊꯟꯇꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯦꯌꯥꯏꯒ ꯆꯦ ꯊꯥꯖꯒ ꯍꯥꯟꯅꯗꯤ ꯈꯪꯅꯕ ꯑꯣꯏꯔꯒ ꯀꯩꯒꯤ ꯇꯦꯌꯥꯏꯅꯁꯨ ꯆꯦꯕꯨ ꯈꯪꯗꯕ ꯁꯥꯔꯤ ꯑꯗꯨꯒ ꯆꯦꯅꯁꯨ ꯇꯦꯌꯥꯏꯕꯨ ꯃꯁꯛꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯨꯒ ꯈꯠꯅꯔꯤꯕ ꯃꯇꯧꯗꯨꯒ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯒ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯅꯔꯛꯇꯅꯀꯣ ꯅꯨꯡꯉꯥꯏꯗꯧꯔꯤ ꯉꯔꯥꯡꯁꯨ ꯃꯔꯛ ꯆꯦꯟꯕꯗ ꯑꯩ ꯁꯤꯒꯗꯧꯔꯤꯕ ꯉꯁꯤꯗꯤ ꯉꯝꯖꯔꯔꯣꯏ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯤꯟꯖꯔꯔꯣꯏ ꯊꯥꯖꯗꯤ ꯊꯋꯥꯟꯅ ꯆꯠꯂꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯊꯥ ꯁꯥꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯇꯜꯂꯕꯁꯨ ꯇꯟꯅ ꯆꯤꯡꯁꯥꯡꯒ ꯑꯣꯏꯅ ꯍꯟꯃꯤꯟꯅꯔꯛꯄꯗ ꯇꯥꯔꯦ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯏ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯒꯗꯧꯔꯤꯕꯗꯨ ꯃꯤꯍꯨꯜꯗꯤ ꯆꯣꯡꯕ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ ꯏꯆꯝ ꯆꯝꯅ
ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯒꯥꯔꯤ ꯃꯃꯩ ꯂꯩꯊꯣꯛꯑꯝꯃꯒꯦ, ꯊꯣꯛꯂꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯤꯡꯁꯥꯡ ꯃꯅꯤꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯥꯖꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯂꯒ ꯂꯩꯍꯧꯏ꯫ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯅꯥꯁꯨ ꯁꯨꯅꯤꯇꯥꯁꯨ ꯊꯥꯖꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯧꯔꯤ꯫ ꯂꯣꯏꯔꯒ ꯕꯤꯅꯥꯒ ꯄꯨꯟꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯃꯤꯟꯅꯕꯗ ꯁꯨꯅꯤꯇꯥꯅ ꯊꯥꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯆꯤꯡꯁꯥꯡꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯃꯊꯥ ꯈꯔꯗꯤ ꯁꯥꯕ ꯃꯥꯜꯂꯤꯀꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯁꯨꯅꯤꯇꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯥꯖꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯖꯗꯤ ꯇꯥꯔꯤꯕ ꯋꯥꯗꯣ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯨꯅꯤꯇꯥꯕꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯁꯨꯅꯤꯇꯥꯁꯨ ꯃꯈꯥ ꯇꯥꯏ, ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯑꯒ ꯅꯪ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜ ꯋꯥꯅ ꯇꯝꯃꯤꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯂꯨꯝꯕ ꯃꯤꯅꯤꯅ ꯅꯪꯉꯣꯟꯗꯗꯤ ꯀꯩꯁꯨ ꯈꯥꯏꯔꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯊꯥꯖ ꯏꯉꯥꯎ ꯑꯃ ꯉꯥꯎꯏ꯫ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯈꯟꯐꯝꯁꯨ ꯈꯪꯗꯦ꯫ ꯁꯨꯅꯤꯇꯥꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯅꯤꯡꯕ ꯈꯔꯗꯣ ꯖꯔ ꯖꯔ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯕꯥꯅꯤꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯕꯨ ꯍꯥꯏꯕꯨ ꯍꯥꯏꯅꯕ꯭ꯔꯣ? ꯍꯥꯏꯅꯗꯦ꯫ ꯑꯩꯅ ꯈꯪꯉꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯂꯧꯕ꯭ꯔꯅꯦ? ꯂꯧꯗꯦ ꯏꯆꯦ꯫ ꯑꯗꯨꯗꯤ ꯑꯩ ꯉꯁꯤ ꯁꯦꯡꯅ ꯍꯥꯏꯒꯦ꯫ ꯑꯩꯅ ꯇꯥꯕꯗ ꯅꯪꯁꯦ ꯑꯩꯈꯣꯏ ꯆꯤꯡꯁꯥꯡꯅ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤꯔꯛꯂꯕ ꯃꯤꯁꯛꯅꯦꯅ ꯍꯥꯏ꯫ ꯑꯗꯨ ꯅꯪꯗꯤ ꯈꯪꯂꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯍꯥꯏꯗꯣꯔꯛꯀꯗꯧꯕꯗꯤ ꯃꯥꯟꯗꯦ꯫ ꯊꯥꯖ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ꯫ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯁꯨꯅꯤꯇꯥꯗ ꯌꯦꯡꯂꯛꯏ꯫ ꯁꯨꯅꯤꯇꯥꯁꯨ ꯃꯥꯏꯊꯣꯡꯒꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯈꯥ ꯇꯥꯏ, ꯑꯩꯈꯣꯏ ꯆꯤꯡꯁꯥꯡꯁꯦ ꯃꯇꯧꯗꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯟꯕꯩ ꯋꯥꯅꯤ, ꯑꯣꯟꯊꯣꯛꯅ ꯃꯤ ꯑꯣꯏꯈꯤꯗ꯭ꯔꯕ꯫ ꯅꯪꯕꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯃꯥꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤꯁꯦ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯊꯥꯖ ꯏꯀꯥꯏꯒꯗ꯭ꯔꯥ ꯍꯔꯥꯎꯒꯗ꯭ꯔꯥ ꯀꯔꯤ ꯈꯨꯝꯒꯅꯤ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯃꯥꯏꯗꯨꯁꯨ ꯕꯪ ꯕꯪ ꯍꯦꯛ ꯁꯥꯒꯠꯂꯛꯏ꯫ ꯃꯤꯍꯨꯜꯁꯨ ꯍꯦꯟꯅ ꯆꯣꯡꯕ ꯍꯧꯔꯛꯄꯒꯨꯝ ꯋꯥꯍꯪ ꯑꯃꯠꯇꯁꯨ ꯍꯪꯕ ꯉꯝꯗꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯃꯄꯥꯟꯗꯁꯨ ꯅꯤꯄꯥ ꯑꯅꯤꯗꯨ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯆꯤꯡꯁꯥꯡꯅ ꯃꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯕ ꯍꯧꯔꯛꯏ, ꯇꯥꯆꯧꯁꯨꯕ ꯏꯃꯥꯗ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯛꯏꯅꯣ? ꯐꯖꯔꯦꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯗꯤ ꯀꯩꯝ ꯍꯥꯏꯗꯦꯀꯣ, ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯃꯤ꯫ ꯑꯗꯨꯗꯤ ꯏꯃꯥꯅ ꯉꯁꯥꯏ ꯆꯥꯛꯆꯕꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗꯒꯤ ꯈꯜꯂ ꯍꯥꯏꯔꯛꯏꯅꯣ? ꯑꯩ ꯍꯥꯏꯗꯤ ꯋꯥꯅꯤ ꯅꯪꯕꯣ꯫ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯗꯧꯔꯤꯒꯦꯕ? ꯇꯥꯆꯧꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯩꯗꯤ ꯍꯥꯏꯗꯦꯀꯣ, ꯅꯇꯩꯃꯅꯒ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯏꯇꯩꯃꯁꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯁꯦ? ꯑꯩ ꯈꯪꯉꯗꯤ ꯅꯇꯩꯃꯁꯨ ꯈꯪꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯑꯁ ꯂꯣꯏꯔꯦ ꯑꯋꯣꯏꯕ꯫ ꯅꯇꯩꯃꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯀꯥꯏꯅꯁꯨ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ꯫ ꯀꯃꯥꯏꯅ? ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯅꯇꯩꯃꯅꯒ ꯑꯣꯏꯅ ꯍꯥꯏꯕꯤꯗꯧ ꯖꯥꯠꯂꯥ? ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯆꯤꯡꯁꯥꯡ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯠ ꯌꯦꯡꯊꯣꯔꯛꯄꯗ ꯊꯥꯖꯒ ꯁꯨꯅꯤꯇꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯊꯥ ꯁꯥꯏ꯫ ꯌꯥꯔꯦ ꯇꯥꯆꯧ, ꯁꯤꯗꯤ ꯃꯤ ꯁꯣꯏꯗꯅ ꯁꯤꯟꯅꯕ ꯇꯥꯔꯦ꯫ ꯅꯊꯧꯅꯥꯗꯤ ꯂꯩꯇ꯭ꯔꯒ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯃꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯉꯝꯃꯅꯤꯅꯦ꯫ ꯆꯤꯡꯁꯥꯡ ꯃꯀꯣꯛ ꯍꯣꯠꯂꯒ ꯈꯥꯡꯉꯤ꯫ ꯃꯇꯧꯗꯨꯗ ꯃꯅꯤꯁꯨ ꯆꯤꯡꯁꯥꯡꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯐꯨꯔꯒ ꯍꯥꯏꯔꯛꯏ, ꯅꯪ ꯋꯥꯈꯜ ꯇꯧꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯁꯤ ꯀꯩꯒꯤꯅꯤ, ꯃꯗꯨ ꯑꯣꯏꯍꯟꯒꯅꯨ꯫ ꯆꯤꯡꯁꯥꯡ ꯃꯅꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯅ, ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯀꯩꯗꯧꯕꯩ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯂꯩꯈꯤꯕꯗꯨꯗ ꯀꯨꯏꯊꯅ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯌꯥꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯝ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯅ ꯅꯥꯀꯜꯗꯒ ꯐꯝꯂꯛꯄꯗꯨꯗ ꯃꯤꯍꯨꯜꯗꯨ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯐꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯐꯝ ꯈꯪꯗ ꯒꯥꯔꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯔꯛꯏ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯗ ꯍꯥꯏꯐꯦꯠꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕ ꯉꯝꯗ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯟꯅꯔꯒ ꯈꯥꯡꯉꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕ ꯃꯤꯁꯛꯇꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯄꯥ ꯃꯥꯕꯨ ꯋꯥꯍꯪ ꯆꯥꯝꯃ ꯍꯪꯅꯤꯡꯂꯤ꯫ ꯄꯥꯎꯈꯨꯝ ꯀꯌꯥꯁꯨ ꯇꯥꯕ ꯄꯥꯝꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯄꯥ ꯃꯥꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯕꯨꯁꯨ ꯂꯣꯟꯊꯣꯛꯇꯕꯤ ꯑꯣꯏꯍꯜꯂꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯈꯪꯂꯤꯕꯅꯤ ꯊꯥꯖꯅ ꯀꯔꯤ ꯈꯪꯅꯤꯡꯂꯝꯒꯅꯤ, ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯄꯥꯝꯂꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯪꯂꯥꯟ ꯑꯃꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯇꯣꯛꯀꯗꯕ ꯅꯨꯡꯁꯤꯕꯗꯤ ꯍꯥꯏꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤꯕꯅ ꯈꯪꯁꯤꯟꯅꯗꯕꯅꯤ꯫
usinadaba saduna leithokle. Nipa mana asumna tumina leishinkhiba mataw aduda thajadi hene ikaiba haibadu oire. Gari amatada nakal aduk nakna phaminaribadu wa machet amata ngangnadaba oibana chek mok launade. Chingsangsu thawfam thokpa gari adu chumjing thauri. Thajasu mamaidu leithoklaga leikre. Adubu thamoi anidodi mihul chonglibadu phathanaba hotnabada awaba amasu oirabani. Nupi magi mamangda machin lumba thamoi haibadu takre ngasidi. Nungsina nungsidaba sa pamna pamdaba sa upai leita tumina khangjinbada tai. Yum yaurakpadadi ningtham thagi matam koshilakpaga numit maikaisu leithaba matam oirakle. Chingsangna mang tharaga thajasu matung oirapna imungda changle. Aduk sangkhraba lamdu yum yauraklaba phawba chingsangga wa machet amata phawba ngangnadana laklibadu thaja thamoida nungaitaba amadi phawi. Kuina tumina leishinba ngamlaktraduna chatlamdaiduda chap leplaga matam kuina hange khanduna lakhiba wahang ama hanglai. Karige aibu ngairamu hairamlibanu. Chingsang thanglamba khongthangdu chap lepi. Thajasu mapi irajena makhatai. Ngaibagi awabasa nangdi karimta khanglamra natraga ngaihaki oiba nangi wahaira. Chingsang mamaidu tapna leithorakpada thajana mapi irajena mabu yengduna leirambadu ubada chingsang lebliba khongphamadu khajik lenglaga thajagi mana khajik changsilai. Adubu wadi ngangde. Thajasu handak mukti mapi sinthai mabukni nungshina hairi. Lakani haiba matamdasu lakhide. Thengnasi haiba mafamdasu leiramde. Ngairamu haiba khakta makhairamlaga amuk hanasu lakhidre. Wado hairaga thaja mamaidu leimaida lukthaki. Pukning nungshire mikup asida mitlu anidagi sintharakliba pirang adusu leimaida tap tai. Mataw aduda chingsang chinbal kangdana tumina leisinba ngamlaktre. Tapna hairi. Aina khiba numitta lakrabasu nongma laki. Adubu nangdi leiramde. Thengnasi haiba mafamda thengna khidrabasu nungtigi thengnaba mafamdadi ai laki. Madudasu nangdi leiramdre. Karigi aigi ipamdagi lutuna leinaba hotnabanu. Aigi ipamda sakhangdaba saraga leiba kariginu. Ai lote nangna ibu khangdabani thaja. Wado hairaga chingsang mamaido leimaida lukthaki. Matawduda thajasu pukning hena nungshire. Nipa magi ahongba kayada masu masak khangludre. Ningsinglai ahanba thengnakiba matamda chingsangna mabu masak khangbra haina hanglakhibadu magi khonjal takhrabra haina hanjin hanglakhi. Pumnamaktu ningsinglakpada thaja thamoidu taksi sonduna khangjai. Nang yam honglamle. Nasaksu natawsu khonjalsu pumnamak loina honglamle. Kaigenu ahongba kayadugi marakda hongdaba saruk mayam ama leire. Nangna khangdabagi wani. Aina khangdaba khuding aibu khanghallo. Wado hairaga thaja chingsangbu nungsiba miingna yenglai. Ngaihak aduda mitka mitchane. Chingsangsu thajagi mataw aduda haifam khangde. Nupi mabu pamuna yengjai. Adubu thamoina hainingliba mayamdu na thairaga tapna haire. Madugi matamdi henkre. Matamdugi angang wakhalni haina khandoglasi. Aibu waruganu. Hawjukti aigi punsi kongchat nangnasu hena khanglamgani. Asigumba aigi punsi asina nangkumbi amabu karigumba samata piba ngamdre. Aigi apambadi nangna khudong thiba amata nangdana wakhal pukning leitana leikhiba adubuni. Thaja makha tairakhidrae tumina leptuna lei. Chingsangna oina makha tai. Nangi leifamsu aina loina silabani. Aduga nangi thabak mafam amasu hainaba loirabani. Maduda matam khara leiraga nangna nungaigadaba atopa pamba malakpada hongdo honjin tawba loina yagani. Hayeng chakadawribado pochai loisindriba oiragadi loisanaba tawruro. Aduga dakar tawba leiragasu aingonda hekta hairu. Wado hairamlaga chingsang mathakta kakhatki. Thajadi ikaibana masa pumba yomsinduna leihawi. Nipa magi pukningi wa tagani khalluba
ꯀꯥꯏꯅꯕꯤꯗꯥꯏ ꯑꯣꯏꯅ ꯄꯤꯔꯝꯂꯦ꯫ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯔꯣꯏ꯫ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯄꯦꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯁꯣꯝꯗꯅ ꯃꯥꯙꯕꯤꯗ ꯂꯥꯛꯂꯤꯕ ꯆꯤꯊꯤ ꯑꯗꯨ ꯀꯅꯥꯅ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯔꯛꯅꯕ ꯃꯤ ꯊꯥꯗꯣꯛꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯊꯤ ꯑꯗꯨꯒꯤ ꯂꯤꯈꯨꯟꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯃꯜꯂꯛꯇ꯭ꯔꯗꯨꯅ ꯃꯥꯙꯕꯤ ꯃꯇꯝ ꯀꯨꯏꯅ ꯈꯪꯅꯤꯡꯅ ꯂꯥꯛꯈꯤꯕ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯔꯝꯗ ꯉꯁꯤꯗꯤ ꯊꯧꯅꯥ ꯀꯌꯥ ꯈꯣꯝꯖꯤꯜꯂꯒ ꯈꯪꯗꯣꯛꯅꯕ ꯎꯄꯥꯏ ꯑꯃ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯈꯪꯍꯟꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯃꯥꯙꯕꯤ ꯇꯨꯝꯊꯕ ꯌꯥꯃꯜꯂꯛꯇ꯭ꯔꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯐꯣꯟꯗꯨ ꯂꯧꯔꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯔꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯅꯥꯈꯤ ꯑꯗꯨ ꯌꯦꯡꯏ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯗ ꯃꯥꯙꯕꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯐꯣꯟꯗꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯥꯗꯨꯁꯨ ꯄꯥꯈꯠꯄꯒꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯍꯦꯛ ꯅꯤꯛꯂꯕꯅꯤ꯫ ꯐꯣꯟꯗꯨ ꯐꯅ ꯀꯨꯏꯅ ꯄꯥꯏꯈꯠꯂꯛꯇꯕ ꯑꯗꯨꯗ ꯃꯥꯙꯕꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯧꯁꯤꯜꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯔꯤꯡ ꯈꯔ ꯆꯠꯂꯒ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ꯫ ꯐꯣꯟ ꯄꯥꯏꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯍꯥ ꯇꯍꯥꯅ ꯈꯨꯝꯂꯛꯏ꯫ ꯍꯜꯂꯣ ꯃꯦꯗꯥꯝ, ꯀꯩ ꯂꯩꯔꯦ? ꯊꯕꯛ ꯑꯃꯒ ꯁꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯩ ꯊꯕꯛꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯕ ꯋꯥꯗꯤ ꯅꯠꯇꯦ꯫ ꯑꯍꯣꯏ ꯃꯦꯗꯥꯝ, ꯑꯩ ꯚꯥꯞ ꯂꯣꯏꯅ ꯇꯥꯖꯩ꯫ ꯃꯥꯙꯕꯤ ꯃꯤꯍꯨꯜ ꯆꯣꯡꯂꯤ꯫ ꯆꯤꯟꯕꯥꯜꯗ ꯃꯇꯝ ꯀꯨꯏꯅ ꯄꯟꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯗꯤꯁꯦꯝꯕꯔ 19, 1997 ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯀꯨꯞꯄ ꯄꯥꯎ ꯈꯪꯅꯤꯡꯏ꯫ ꯃꯦꯗꯥꯝ, ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯈꯤꯕꯒꯦ ꯃꯗꯨꯗꯤ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯋꯥꯍꯪ ꯑꯗꯨꯗ ꯃꯥꯙꯕꯤ ꯃꯄꯤ ꯁꯤꯟꯊꯩ꯫ ꯃꯆꯤꯟꯗ ꯄꯟꯕ ꯉꯝꯗ꯭ꯔꯕ ꯃꯃꯤꯡ ꯑꯃ, ꯅꯥꯎꯔꯦꯝ ꯆꯤꯡꯈꯩ ꯀꯧꯕ ꯅꯨꯄꯥ ꯑꯃ, ꯆꯍꯤ 32 ꯃꯤꯅꯤ, ꯑꯗꯨꯒ ꯊꯥ 6 ꯁꯨꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ꯫ ꯑꯗꯨꯗꯤ ꯃꯦꯗꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ꯫ ꯑꯩ ꯁꯣꯏꯗꯅ ꯃꯦꯗꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯁꯨ ꯊꯥꯖꯕ ꯉꯝꯗꯦ ꯑꯉꯥꯡꯗꯨ ꯇꯁꯦꯡꯅ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯤꯕ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯅꯤꯡꯏ꯫ ꯐꯅꯤ ꯃꯦꯗꯥꯝ, ꯑꯩ ꯁꯣꯏꯗꯅ ꯑꯊꯨꯕꯗ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯅꯪꯉꯣꯟꯗ ꯊꯕꯛꯁꯤꯡꯁꯦ ꯁꯤꯟꯅꯕꯅꯤ꯫ ꯑꯍꯣꯏ ꯃꯦꯗꯥꯝ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯙꯕꯤ ꯃꯄꯤ ꯁꯤꯟꯊꯕ ꯂꯦꯞꯇ꯭ꯔꯤ꯫ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤ ꯁꯤꯟꯊꯔꯒ ꯂꯩꯔꯤꯉꯩ ꯁꯅꯥꯍꯜꯗꯨ ꯆꯥꯛꯈꯨꯝꯗ ꯃꯥꯙꯕꯤꯕꯨ ꯊꯤꯕ ꯆꯪꯂꯛꯏ꯫ ꯃꯃꯥ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯃꯥꯙꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯁꯤꯟꯊꯔꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯖꯛ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯍꯩꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯍꯜ ꯃꯥꯙꯕꯤꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯃꯩꯄꯥꯕꯨ꯫ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯥꯙꯕꯤ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯁꯅꯥꯍꯜ ꯃꯥꯙꯕꯤꯅ ꯇꯍꯥ ꯇꯍꯥ ꯆꯠꯈꯤꯕꯗꯨ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯔꯣꯃꯦꯟꯗ ꯀꯣꯜ ꯇꯧꯏ꯫ ꯀꯨꯏꯍꯧꯗꯦ꯫ ꯔꯣꯃꯦꯟꯁꯨ ꯈꯨꯗꯛꯇ ꯄꯥꯏꯈꯠꯂꯛꯄꯒ ꯁꯅꯥꯍꯜ ꯌꯥꯊꯪ ꯑꯃ ꯇꯥꯎꯊꯈꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯌꯦꯡꯕꯤꯕꯁꯤꯗ ꯑꯩꯕꯨ ꯃꯁꯛ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯌꯦꯡꯃꯛ ꯅꯈꯣꯏ ꯃꯦꯗꯥꯝꯒꯤ ꯐꯣꯟꯁꯦ ꯇ꯭ꯔꯦꯛ ꯇꯧꯕ ꯌꯥꯅꯕ ꯍꯥꯞꯆꯤꯜꯂꯨ꯫ ꯑꯗꯨꯒ ꯍꯟꯗꯛ ꯃꯔꯛ ꯄꯥꯎ ꯐꯥꯎꯅꯔꯤꯕꯁꯤ ꯀꯅꯥꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯑꯊꯨꯕꯗ ꯈꯪꯍꯜꯂꯨ꯫ ꯃꯦꯗꯥꯝꯒꯤ ꯐꯣꯟ ꯍꯥꯏꯔꯤꯁꯦ ꯁꯥꯔ? ꯍꯣꯏꯅꯦ, ꯃꯥꯒꯤ ꯐꯣꯟꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯀꯔꯤ ꯆꯤꯡꯅꯕ ꯌꯥꯕ ꯂꯩꯒꯦ ꯁꯥꯔ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯈꯪꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯣꯏ ꯁꯥꯔ,